ꯃꯌꯥꯝꯗ ꯉꯁꯤ ꯂꯥꯏꯚꯇ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯏꯁꯇ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁꯤꯂꯦꯛ ꯄꯟꯆꯥꯌꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯃꯈꯛ ꯏꯅꯤꯡꯊꯧ ꯚꯥꯏꯒꯆꯟꯗ꯭ꯔꯒꯤ ꯒꯨꯔꯨ ꯑꯣꯏꯔꯝꯕ ꯒꯨꯔꯨ ꯄꯔꯝꯄꯔꯥ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯅꯔꯣꯠꯇꯝ ꯗꯥꯁ ꯊꯥꯀꯨꯔ ꯃꯍꯥꯁꯣꯏꯒꯤ ꯅꯣꯡꯒꯥꯈꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯒꯨꯔꯨ ꯀꯤꯔꯇꯣꯟ ꯍꯥꯏꯅ ꯒꯨꯔꯨ ꯉꯥꯎ ꯁꯣꯟꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯒꯨꯔꯨ ꯀꯤꯔꯇꯣꯟ ꯑꯃ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯌꯦꯡ ꯂꯥꯛꯏꯕ ꯇꯥꯡ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯣꯇꯦꯁꯟ ꯅꯥꯏꯅ ꯆꯠꯂꯤ ꯁꯤꯂꯦꯠꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯈꯨꯟ 12 ꯔꯨꯝꯁꯦ ꯔꯣꯇꯦꯁꯟ ꯅꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯀ꯭ꯋꯦꯟꯁꯇ ꯍꯟꯗꯛ ꯇꯥꯏ ꯁꯤꯀ꯭ꯋꯦꯟꯁ ꯆꯍꯤ ꯈꯨꯟꯃꯗ ꯆꯍꯤ 12 ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯝ ꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯅꯤ ꯑꯁꯤꯅ ꯍꯔꯤ ꯃꯟꯗꯤꯔꯅꯤ ꯍꯔꯤ ꯃꯟꯗꯤꯔ ꯑꯁꯤ ꯃꯌꯥꯝ ꯅꯧꯅ ꯑꯃꯨꯛ ꯁꯦꯝ ꯁꯥꯕ ꯔꯣꯡ ꯊꯥꯕ ꯑꯗꯨ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤ ꯀꯪꯂꯥ ꯖꯥꯠꯅꯤ ini load करे कहीं Sudah apa lagi semuanya? Oh mama. हो रहे हैं जिन्हें उत्पत्ता रहे सिना मैं आम की चाक साफम सेम दे नहीं सीधा चाक थोंग मम दे कहीं दे खल्ले चावरों को में इन्हें कोई दे 왜 했는 게 이제 카. खारो